Pauchedi Yumpuk Oirba Pau Kharab de Dojari, Minister Oiraba O.Henery Mathakta file Tourkpa election petition issue Frame Touragani. Handakta Minister and Birana Luching Palengaki Pangtokiba, Minister Respalta, Minister Oina Wasak Loba Yokiba Wankai Assembly Constituency O.Henery na Taramatoy Chuba State Assembly the AC Asike MLA Oina Karakibabo, silence the Uradan file Tourkpa election petition Aroiba, while Satanabagidamak issues Frame Touragani Aire. Election petition asi AC asigi housing na Minister Oiraba ex MLA asiga lamba tawnakiba yung khaibam irapat na petitioner oidna phal tawrakibani. Election petition asigi number 2 of 2017 ne petitioner na election petition asi kumja sok lisi ani taraga tare tapang thokiba mikhal aduki result lokthok pachi dumakta da High Court of Manipur da phal tawrakibani. Petition asin Okram Henry amasung atopa Mioi ama respondent sing oiribani. Election petition asigi Leptana sa Thugaiba well ki mathakta thabak sing ki High Court ki Justice MP Morali Dharan ki pens ki cause list ki item number 9 da list dauduna khanana bagi damak thorang Touhankhre. Hayang election petition asi list torok bagi iroina na pausi asina masiki petitioner oiriba veteran politician Oiraba ka petition asi file tawbagi maram sing amasung hauze court well chathariba case asigi state ki mathang da angbadam hakna hai. Case asike respondent na mahaki election ki nomination paper da mention gadaba mention bam thokpa information sing apiba kalam ahang basing da lana isinba mention ki bakara yaubudigi ni airake aduga hojik case asike stage na well satana bagi damag issue charge frame tawna bagi thorang leire masi gida magasi mag frame taw gadaba issue sing adu petitioner ki maikai dagi pisina na ba mahak masagi kodek pikre aina so bhongdorke Panbajabadi Election Commission of India ECI na Bihar ki general election ka punna Pangthok Minagani Airiba State Karagi by election sing the Manipur ge by election Pangthok Lagada Chit Masing Yamlabaso clear vacancy Oiraba AC Manga Kangat Pada Wankai AC Yaudribane Amarom Dana Andak the Minister when I was a local Sinki portfolio Nasi Lakhoki Bada Minister Okram Henry Damhoud Social Welfare Amasung Cooperation Licensing Pikrabane Atop Pau Amadana Mioi Taraga Touhankhre Police Mapal Sokle London gi Trafalgar Square chathikeba anti lockdown protest amada irang tholakhiba ka loinana yamdrabada Mioi taraga Touhankhre amasung police officer mapan asokaban angkhre Metro Pausi ki report matung ina lockdown jade aina mingthon ba protest ta saru yana bagi damakta thangti nomita Mioi lising kaya na makal makha kaya gi sign sing flag sing amasung play card sing parga Trafalgar Square punki mafam duda tilliban Mioi sing adu marks amada upkhidaba ka loinana makhoina social distancing ki kanglon sing chu ngakhide Protester Karana government bo virus Sandork Pating na bo hona pada makha kaya ki ating batam jintuna miyam da ot na haina maral chiki atay protester kaya na haujik puthokadoriba COVID-19 ki vaccine chu sian night ka changdam na ki protester karadi naji propagandist Joseph go evidence na pongdokiba karigumba achoba minamba ama anjan ngangdul leiba tarabadi miyam na mamai thangda maduda thajarak loi haiba wafam ibak play card sing chu paike Saruk Yarbese police officers sing khut thok narakpadagi yamna thuna protest adu asokapan yauna rakhi Mioi kaya police da bottle sing langchen ke private hospital ani fine Touhankhre COVID-19 ki protocol sing Thugaiba amasung authorization yaudana patient sing laying bagidamag nabi Mumbai da leiba private hospital ani Lupa Lakh mamam fine Touhankhre haina official amana ngasi phongdokre nabi Mumbai Municipal Corporation NMMC ki wangagloi Mahendra Kondina aiki Haukipa September Taramapanda Airoli da Leiba Critical Care ICU and Super Speciality Hospital Amasung Bashi da Leiba Globen for Healthcare Kanure Hospital da Makoina so cost notice speaker basu apiba matamgi manung da pakom pirakide Thawang asi action na lobaga loina NMMC ki Commissioner Abhijit Bangarna Ngarang Thokiba order amada hospital sing asipo Lupa Lakh mamam fine Touhankhre aina mahak na phongdorakle Maki order adu da bangkar na phongdokpa matung ina authorization yaudana hospital sing asina COVID-19 ki patient sing admit tawri amasung laying bagi thabak chathari makhata ba order ama thok triphau ba COVID-19 ki patient amada admit tawdana ba amade haujik laying duna leiriba sing Indian Council of Medical Research amasung Maharashtra government ki protocol amasung guidelines sing matung ina laying nabaso bangkar na hospital asida khanghalle maraga sida chana bachat pa angang sing ba phurak padagi thokibane Tengnopol District ki Tengnopol Police Station ki manung chanbada leiba Sannabung da ngarang nong tilbung mari minat ni pumangaram tabada thokiba khatna-cheinaba ki thokdok adu nung tinomit kuding ki football chana jaba angang singbo aimol jingnung hot ki kangbuna utuk watuk da thomduna amadi nungna chingba langsin thuna phobi jai birak padagi thokibane aina aimol khunya village ki mantri L rungnai chungda phongdorakle ngasi paumi sing ko unaba amada
el runglai chungna aike aimol khunjai na khundarakpa chahi chamaga taragani pan churakbaga mari leinana record ama thambo oina village authority na amata oina janaduna nung jungbagi thorum ama tha asigi kunmanga da Sannabung asigi manakta DC Tengnopol masana chief guest oibiduna pangthukna na balep nakhe DC masada hajirubada confirmation di pipi rakhide adubo kariguma thabak sanglabadi yaw yabra yenge aina khangan birakhe nung sembot loiraba matam aduda aimol jingnung khotki SDO oirambadagi pothakraba mioi ama amasung home department da thabak tawba mioi amana DC Tengnopol da nung junghan biganu aina wakat pana maram oiraga DC Tengnopol na suche na balaibana nung jungba adu matam khara je thokise aina khangan birakpadagi nung jungbagi thorum adu pangthokidre langkhoi gi hargadi Sannabung asigi manakta aimol jingnung khot junior high school gi sangkhara amasung Sannabung asigi manakta leiramme adubo lamkhoi asidi aimol khunjai gi lamda leibani haibadigi manipur lenga ke education loisangna yabiduna school adu aimol jingnung khot gi lamkhoi manungda ana hongdokhrabane school adu gi sinadraba sangkhara lehauba khakne ngarang gi thawdok adu su SDO oirambadigi pothakraba mioi ama amasung home department da thabak tawba mioi amagana Ensinduna Thokhanbani nungtigi sanajaba nahasing ngarang football sanaduna leike makhoi nungjung bachat ki basu nate adubo singning hutki nupa nupi hupna laklaga sanaba yaroi haina thinglaki madudagi nakalani gi marakta ningai sangtang naratuna singning hutki nupa nupi kyana utu watu paiduna attack sathaba horakpadagi ngarang gi thawdok adu thokibane thawdok adu da mioi ama sire aina media da hairakpa thengnare adumapo asi bhakchang adumakti yorok tribanina chumdabra haiba adude khangbangam aimol khunjana DC na hairakpa order adu ngakna lakpani madugi wangwada namduna nung jungnab hotnabada ngarangge thawdok adu thokpani hairabadi aimol khunjana lale haibasu yai adubo ngarangge thawdok adudi SDO orambadagi pothakraba mioi ama amasung home department da thabak tawba mioi amagana insinbadagi thokpa thawdokne misi mina asok apan kudimaki teksa kudima makhoi anena pugodabane makhoi ane insinlamdrabadi ngarangge thawdok adu thoklamroi ainasu phongdorakle aimol khunjai gi nupi amana phongdorakpada nungtigi football sanaba chatkiba chaliba angangsing bapuba cheba torokbadagi ngaranggi thawdok adu thokibane makha taba pamdaba thawdok khunja ani gi marakta thoktanaba manipur leingak na tung koiba thawsil ama chinbiyu makha tana asigum khatna-cheinaba thawdok thorakpa tarabadi leingak na madugi tekchak bumba pugadabani ainasu phongdorakle nagalamoromda high court ki BSF yaona mioi taragamari positive oibadagi sanitize tawkhre Imphal ki Mantripukhri da leiriba High Court of Manipur ki campus ta tha asigi taraga tarukda yan hanbo oina COVID-19 positive case thengnakibaga panthadana mathang ki nomita court asig campus da leiba officer amasung staff sing amade security guard oina deploy toriba border security force BSF ki personnel sing mathang test torukibada punna hairiba security personnel sing ki maratagi ahum yauna mioi taraga mari positive oire haire oirekliba phibam sidagi ngasi High Court ki ka puramuk amasung BSF personnel ki quarter berek jauna makoi ki office Santri post na singbasu sanitize tawkhre aire amarom dangarang court asigi register judicial na thokiba notification number 87 nasu mathang thagi manga phawadi High Court da advocate amasung litigant sing changlaktanaba khankhrebane aduga court ki proceeding singna video conferencing ki khudang da adumak pangthokane kanagumba advocate nadragana case ki party na tangai fadaba asingba waram singdagi court sangi arbadi commitment authority na piba COVID-19 ki negative report puthokadabane aduga haiba test asi augiba numit 10 ngani gi mamangda tawkiba test ki negative result oigadabane haire loidan anauba matter sing di August kungani thoi soklising ani kunda thokiba notification number 79 ki matuk ina email filing torpa yagani aduga matter sing asi video conferencing ki khuthangda lakutkani haire advocate sing video conferencing proceedings ki damaktam akhoi gi mayumdagi saru yarkadabane haire Aruba content sing asigi maruiba pau khara asi papau damjari ba Manipur local news YouTube channel amade Facebook page asidagi yang biru punamak pathaga jari loinana channel asina tomda kanara badi subscribe like and share to ba kawi kuno pramakpu amukhana thaga jari